Myanmardagi mathwai hingnaba chelakkiba miyoi amana sengatpa Lal Holuka India lengaka wari sanaduna leiri haina Kokomigi convener Khuraijam Athouba fongdokre. Myanmardagi mathwai hingnaba Manipurda lising amaga chama pan maudra humdoida chelakkiba miyoi amana sengatpa Lal Holuka India lengaka santi purangnabani haiduna wari sanaduna leiri haina Kokomigi convener Khuraijam Athouba fongdokre. Wafamasi Kokomina letana chatharakpa miyangi mifangi saruk ama oina Saumbung Khunjau amadi Saumbung Sairem Khul amadi Saumbung Gangmada pangthokiba mifamda fongdokibani mahangna makhata nahai matam amada imung lising amaga chaunga khaktamak refugee oina changlakkiba Kuki singna matamduda India lengakta Riliki pithariba senfam ting hengatpinaba se fawba thakiba makoina ngasidi makoigi lam ama sengatnaba honaragli India lengaknasu kari mata khanthaba tawdana makoibu scheduled tribe ki status pisinduna yellow furup oina leijariba scheduled tribe tingi sakthung munduna lagli scheduled tribe ki khudong chaba si chada humdradi naronagi changsilakiba Kuki singna lawduna leiri khundaminariba yellow furup singa Kuki singa yamna kenai aikhoidi awatpa leirakte nungaina leithoraki adubu mayum inkol lam leitaba Kuki singnadi makoigi lam ama sengatnaba kana honari refugee oina changlakkiba Kuki singna lal hoba sengatuna Popi tharaga sel tanduna magi nupi bot lepanduna mihut oina thagali lengak paibada yauchilakpadagi leiriba yellow furup singi khulgi ningthau fawa phuba cheiba yaurakli yellow furup singdi u yanba matamda numit tha yengduna mafam hongduna aikhoigi mahausagi khal kaidanaba honari adubu Kuki singna aikhoigi chingsang kaya uful olhanduna tampakta khusenggi ising isau thokhalli miyoi lak Taranithoi tarahumdoi leiriba mitei fawbada lan taba ngamlaklabanina apikpa furup singdi ahing amada loisinge haireklagani tanja asida yellow furup ama anina Kuki singna chatharagliba thabakting lephanaba India lengakta panglaw lawbana kanaroi khundaminariba yellow furup khudingma punsinduna chapchana thingnanaba honaba mathau taragli hainasu fongdoki Miyoi ama faraga puramba ani fare nomai ani fangle Manipur Police Control Room dagi ngasi numidang thorokpa chirol amada Asangi Kasar District ki Bakhal dagi Adimul Hussein Laskar kauba miyoi ama faraga phuba thodoka mari lainana Jiribangi Uchar Thol dagi Laurembam Thoiba Eli Jackson chahi kun amasung Bhutan Khal dagi hodingna Jiribangi Bidyangarda lairamba RK Khomdon Sana sahi kontrane thoi kauba Aramai Tengol Unit 41 Jiribangi member ani ngarang police na fare haidi amaromda haingang PS na koliba mongjamgi singkhongda thi humagi thabak chathabada carbine ama SLR ama nongmai asigi magazine taret ka payariba maru humdra humdoi amasung Trumpati case kontra taret charger ka konana wireless set Baupeng ama recover tawri haina su chirol asina makata na fongdoragli Huran kiba lakiba gari tara mga fangle Manipur Police Control Room na ngasi numidang thorokpa chirol amada Huran kiba masung lakiba gari tara mga ngarang police na chathaba akhanaba drive amada recover tawba ngamle haidi panba yabadi mamangda su police na chathagiba drive singda Huran kiba masung lakiba gari masa amadi asoba sing fagat pa laikrabani amaromda gari gi mingsel da napa tinted glass sing lokthopagi makha tarakpa drive da ngarang punna gari yangkai humdoida nablamba tinted glass sing lokthokre haidi thabagasi police ki maike dagi akhanaba drive oina chatharakibani UG Kedar mga fare ngasi numidang police control room na thadorba sirol amada ngasi police na kadangban mayai lekai dagi masagi sahi kullom churabi tongbram doli kaubi KSP nongdan khombagi Kedar ama fare mahak housing rims road ki uripokta leiba sangai hospital ki manakta leibani lampel supermarket ki traffic island manakta gi fabani haidi aduga security force na ngasi faraba lal hoba singna Pripaki Kedar Wangkhai Rakpam Nandi Sahi Nimpunitoy Lausang Kong Makha Lekai Dagini Mahak Napet Pali Thongkong da Leiba DZR Bele City KSK Oil Pump ka Mayok na badagi fabani haidi aduga Hiang Thang Makha Lekai Dagi Laisram Nongdamba Elai Lanlaiba Sahi kun mga kauba Sorepagi Kedar masu Lekai adudagi mobile phone amaga konana fare haidi Chirol asina makata na haibada ngarang security forcing amasung police na faraba atay lalawba singna Wangjing Lamding Cherapur Thaunaudam Lekai dagi KCP PWG gi Sorokhaibam Malengan ba Eli
Ori amasung Thangmaiban Polem Leikaidagi Longjam Tony Sahi Kuntra Tareni Haidi Malengan Bana Wangu Sadang Bandagi Malengan Bana Wangu Sadang Kongdagi Fabani Aduga Longjam Tony na Mangal Hospital Manakta Leba Kekrupati Mafam Amadagi Fabani Haidi Mangondagi mobile phone ani recover Tawri Haidi